Tangkhul Naga Long na emergency Laothokhre Wung Tangkhul region da handang nong na irang thorakraba matung Tangkhul Naga community gi apex body ama oiriba Tangkhul Naga Long TML na emergency Laothokhre Kuki Naga Sarkafung Sikibung da hingsa gi thawong kaya leptana chatharakpadagi TNL na emergency edu lauthokhibani tongan mafam kaya da Tangkhul Naga singna chathok chasin tawbada afaba makhal gi khulai paiba kuki singna maram hangba amadi check tawbagi thabok chatharakba loina na mai thaba amadi nongmai kapgi thawong sing chatharakpabu TNL na condemn tarakli makata na Tangkhul Naga miyoi singi mathakta pamdaba thodok sing thorakpa yabana Tangkhul Naga miyoi khudingmak na mikup na hum sing na leina basu khangali security personnel sing leina yum sing mai than ki bathawong condemn tarakli Ukrul district ki litan da tha sigi nipan da curfew leina amadi matik chana central security force sing leina kuki sing na naga gi yum sing mai than ki bathawong joint tribes council manipur na kanba mawong da yaning da ba phongdorak paga loina na mafam maduda mathau tawriba central security force sing gi mathakta khudakta manipur lenga na thigat paga loina na mathau ningthina tawdaba personal sing gi mathakta chapchaba action lawgadabani haina taksilakli joint tribes council manipur na thadorakpa cherol amada tha sigi taret ki numidang litan da Naga miyoi ama kuki singna tamthina fakiba thodok matung pamdaba thodok sing thoktanaba tha sigi nipanda litan area da curfew thambagal loina kuki amadi naga miyoi sing punba yahan khide laibak thibadi numit aduda naga naha singna pulhan draga kuki naha sing amadi militant sing matau karamna pullaga naga gi yum kaya mai thaduna amanga ta thoali bano mai thabagi video footage ta hingsa gi thawong sing adu central security force personnel sing mamang makta da chathakiba mayek sing na uri Masi khwaidagi laibak thibani security personnel deploy toriba si miyam gi lanthum ngaknaba amadi law and order ngaknabani adubu kuki lamhen tu hen basing na naga gi yum sing mai thabada karigi damak security force sing na yengduna leiribano haibasini thawong asina security force ta miyam na thamlamba thajaba adu manghale maram asina thuba matamda manipur leingak amadi mari leinaba authority na numit aduda litan da mathau toriba central security force sing gi mathakta inquiry chathaduna mathau ningthina tawdaba personnel sing gi mathakta chupchaba action lawgadabani haina su taksilakli loina community khudingmana sumakata na hingsa gi thawong sing chatha bidana bapel tawrakpaga loina amana amabu thajaba thamnaduna matam chuppagi oiba ingtappa purakna bahona minasi haina su phongdoragli litan da thogliba irang laksin na balenga na kanna honari losidi ko irang thokna ba kai hoba sing masak khangdokna ba honari ukrul district ki litan sarai khongda mausa gi fibam hanjil hana balenga na security forces civil society organization sing amadi Community leaders singa khusam naduna akhanaba tharang lokhale haina deputy chief minister Losidi Khona Phongdokre Naga People Front NPF na sinuna pangthokpa tharam ama yawba lakhiba deputy chief minister Losidi Khona Paumi singi wahangi pau khumpira duna hai haujingmaki oina mapung fana irang laksin bangam drabasu ingtapa phibam hanjin hanabagi matangda akhanaba tharang kaya lokhale lengang na paikhaliba tharang asida tongan ba organization amadi civil society group sing yausilaktuna tungkoina channagadaba mawongda ingtapa phibam hanjil hanaba honaribasi afaba khudam ni haina mahangna makha taki wathok ama thorakpa matamda khudakta hekta laksinba oithokloi haina palladuna mahangna hai haujing oiriba phibam asi yengluraga ingtapa hanjil hanaba honabada matam khara soidina changani adubu athuba matamda soidina phibam laksin mangamgani haibigi thajaba lei litan sarai khongda thorakliba thogdo asigi matangda mahangna hai mifam kaya pangthoktuna phibam laksinaba honaringai gi cherakta kanaguma miyoi kharana irang hingat hanaba atamnana lawrang lokhalakli Kanglu masel gi marakta kai hoduna irang thoga na bahona khiba miyoi sing adu masa khangdok na bahonari kanglu khudingmaki civil society organization sing na mapung fana cooperation pirakpa maram na athuba matamda yasinaba puraklagani haibigi thajaba lei yumai tharakpa amasung nomai kapagi thodok thorakpa na maram oiraga miyamna chamamnaba pokhanbaga loinana fibam laksinaba honabada khudongcha daba mayoknaki haujikti miyamgi pukling fathare amasung athuba matamda mahusagi fibam soidana hanjilaklagani haiki NPF ki president awangbo nuimaina kanglu khudingmak ingtappa phibam kaihandana bapil tawki Pakistan ge moksta bom pokhai khraba matungda Kashmir da khongjang changsilakre Pakistan ge Islamabad ta leiba Khadijatun Cobra moksta suicide bom pokhai handuna attack chatharakraba matungda Kashmir tampa ki tongan ba district sing da miyamna akanba protest tawrakre haukhiba irai numita miyamna lining laison tawringai da suicide bom pokhai handuna chatharakhiba attack ta miyoi 38 sikhibaga loinana chamagi yangkhai hena asopa nangkhibani thawdo adubu Kashmir tampakta leiba Sia community gi miyoi singna kanma mong da yaningda phongdokli protesters singna Srinagar Baramulla amadi Bandipora na chingbagi lambi sing da thoraktuna Pakistan gi mayokta slogan kaya lauki atamna Pakistan da leiriba Sia Muslim sing paktakna na hatokna bagi pandamda attack adu chatharakhibani haina khongjang da saruk yakhiba singna phongdoki thawdo adu da chenaba miyoi singi mathakta matik chaba action lokhatkadabani haina All Jammu and Kashmir Sia Association na taksilakhi Chingi district ahum da numit mangani internet thingjin kre curfew thamlakpa numit nini hokre lidan sarai khonong mai pangkap da kamnarakpadagi mai kanba changbasu irang laksin basu mapung fana ngamdri
Ukhrul District Litan Police Station Konba Litan Sarekongda Funa Chainaba Amasung Yumai Thanarakpagi Thodo Akoibada Asum Sandurakpadagi Irang Laksin and Balangang Nakangpokpi Ukhrul Amasung Kamjong District Numit Mangani Mobile Data Thingjin Kray Curfew Thamjilakpa Numidini Hokre Ahenba Secretary Mayam Thajilaga Solidan gi thodo asi ngasi dumidang wairam phawba laksin mangambagi fibam leitri mafam kaya da mathang mathang yum mai chak pagi saktam sing uba phangki mai kanana bagi dama imphal dagi yauna fair tender kaya marum changsilaga su nongmai kapagi makhol leptana tabana changsin mangamdre security force sing su nongmai kablak liba sing adugi mathakta thabak laukhana na ba kan mathabak su paikhat pangamdabagi fibam da leiri social media da viral oirakhiba post sing da chahi nauriba na ha kaya marum na makuta single barrel double barrel paiduna irang thokliba mafam da changsin na ba honaba ukhi adu Security Force ngi mai kai digi naha sing adu changhandana thal aga thamki maduna maram oraga micham mayam aduga Security Force sing adugi marakta su ungkhana ba thokpa ukhi atoba post amada kuki militant oigani chingnaba kemo se panaha kharana automatic rifle sing paiduna check ki yum amagi manungdagi nongmai pangkap ta kapsin magi saktam sing live oina thadokpa ukhi mafam kaya marumda automatic nongmai sizinabagi makhol leptana tabana maram Oiraga Houjik Litan ki sarai khongda khundaba kanglufani gi marakta thokpa khana chainabani haibadu yaraktabagi fibamda lagle khana chainari bana kalani gi maramda automatic khulai paiba militant kaya marum makhoi gi kanglup ki michang changnaraga kapnarabra haibigi chingnaba leire asiguma fibam ama phongna uba phangba sina maram oiraga law and order laksinaba honabada state force ki matik mayai chamkhre pao sina makhata na haina kalani gi marakta nongmai kapnarakpa amasung yumai thanabagi thodok sing adu laksinanaba Imphal dagi Manipur Police Command gi mapung faraba team sing hojikmaki oina di thajindri police personnel khara changliba sing adusu central force sing sunongmai makhol chu taraga adum yengbana tana pambai amata leitabadawna tawri manakna pamafam sing da yumai chakpa uraga su yamna nakpa mafam da nongmai kapnarakpana mai kanbagi thabakta su khudong chadaba mayoknarakpadagi yum kaya marum tangoi onkhre hojik fawa yum kaya maina chakhrbagi haiba khangmangamdri khoisaunaraba miyamna Imphal Ukhrul lambi thingjinduna thamli Tanda Kuki Tangkhul anigi marakta yumai thanabagi thawong kokomina nungnangba phongdorakli haukiba tang taretagi hauna Ukhrul District ki Litan village ta Kuki amasung Tangkhul furuf anigi marakta nauna yumai thanabagi thawong chatharakli basida kokomina nungnangba phongdorakli kokomina thadorakpa cherol amada haribana Manipur miyamna awa chaitheng kaya mayoknaringai marak asida New Delhi na makhoigi investment Chahi kun surakpagi palan pangthoknaba thawrang tawri Litan village ta thokliba hingsagi thodoksi larger complex ta yengpham thoi Hariba awaba mayoknariba asi community singi ungkhat marakta ungkhatnaba amasung nangpak tanaba natana kana amatana winner oiroi Leriba politics ki lujadaba thawong sing asigi mahengna ngasi lamda masigi mafam khudimakta community singi marakta nangpak tanaba yumai thaba imung kaya lanjenabagi thawong kaya thokli Amaromda leriba irang asi mapung phana laksinabagi damakta Thodok thokfam jaga singda deploy tawriba security force ki role sing asi yamna peningai oide amasung akan mamongda condemn tawi nungthil pobof ta yumai thabagi thawong sing chatharabasu security force na tumina yengduna lei hingsagi thawong sing asi lepnaba miyangi punsi amasung lanthung kannaba mapung phaba thawong amada paikhatpa ude haina pennaba wafam kaya thamlakli loinana mari leinaba authority singi maikaidagi hiramasigi matangda akan mamieng changduna hingsagi thawong sing asi lepnaba micham praja singi punsi kannaba transparent oiba amasung michang mikhai naidaba thawrang sing paikhanaba appeal tawrakli sing bufong na thadoktuna thamlibasi karigino chief minister Waikem Chanalu chingma anauba lenga asina thenglabasu thengna Manipur gi ching amasung tam animakta aina yadaba mongda sizinariba khulai sing loinamak khomgatpagi thabak chatharagani haina phongdokhiba si yamna thaganigai ni Adubu hauki balenga ki matamda aina yadaba mawngda phongna kulai paiduna Manipur gi tongan machingi lamdam kayada terrorist ki thabak chathaduna mihan mipun lakpa foiba mi faduna rensam tanba yumai thabagi thabak chathaduna lakhiba mioi singna aina yadaba mawngda bomb top nongmai amadi atai kulai kaya sizinare loinana Manipur gi apunba saktam thugainaba Phongna satharakle haiba khanglabasu karigidamak makhoibu aingi matung ina fagatpa ngamdana leirakibano haibasi hangningai oiba wahang ama oirakli haiba yai tasengna hairabada counter insurgency gi irang thengnabada Manipur police asi khud aduki matik singthaningai oiribani loinana Manipur police na lamdam asigi law and order miyamgi punsi amadi lanthum ngak senbada lawriba thawrang asi aduki matik singthaningai ni Manipur Police ki marakta Commando Police haina leiriba sishu masagi mathau masak khangna pangthokpada aduki matik singthaningai oiribani adubu mathauna pharaba Manipur Police ki kangbu leina Manipur gi chingi lamdamda aina yadaba khulai kaya sizinaduna nongmai kamningba matamda kaptuna mi hatpa phaba punbagi thabak chatharakpada natana tongan ba makhalgi
ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯍꯤ 3 ꯆꯠꯊꯔꯛꯇꯨꯅ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯀꯌꯥꯁꯨ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯩꯅ ꯆꯤꯡꯗ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯇꯧꯅꯤꯡꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄꯗ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯤꯇꯥꯟꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯨꯝ ꯃꯩ ꯊꯥꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯥꯞꯅꯕꯒꯤ ꯐꯣꯡꯅ ꯆꯠꯊꯔꯦ ꯍꯥꯏꯕ ꯈꯪꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯑꯃꯗꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯇꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯐꯥꯎꯍꯜꯂꯦ꯫ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯊꯧꯅꯥ ꯐꯔꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯤꯌꯥꯝꯅ ꯐꯣꯡꯅ ꯉꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯃꯗꯤ ꯍꯪꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯦ, ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯆꯠꯊꯔꯛꯂꯦ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯗꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯗꯨꯁꯨ ꯐꯥꯎꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯛꯇꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯣꯡꯃꯩ, ꯕꯣꯝ, ꯇꯣꯞ ꯄꯥꯏꯗꯨꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯑꯔꯣꯟꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯁꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯪꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯄꯥꯡꯊꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯍꯧꯖꯤꯛ ꯐꯣꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯍꯟꯕ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯟꯇꯔꯅ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯇꯥꯏ꯫ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯂꯕꯁꯨ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕ ꯃꯔꯝꯅ ꯍꯛꯆꯥꯡꯅ గ్ꯂꯨꯀꯣꯖ ꯑꯃꯁꯨꯡ ꯐꯦꯠ ꯃꯦꯇꯥꯕꯣꯂꯤꯖꯝ ꯇꯧꯕ ꯉꯝꯂꯛꯇꯦ꯫ ꯀꯥ ꯍꯦꯟꯅ ꯍꯛꯆꯥꯡ ꯆꯣꯛꯊꯕ, ꯇꯣꯏꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ, ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯄ, ꯎꯟꯁꯥꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯗꯥꯏꯕꯦꯇꯤꯁꯀꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯅꯤ꯫ ꯏꯟꯗꯤꯌꯥꯒꯨꯝꯕ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯁꯥꯝꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯔꯝꯅ ꯃꯇꯝ ꯆꯥꯅ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯃꯅꯤꯄꯥꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯑꯦꯟꯗꯣꯀ꯭ꯔꯥꯏꯅꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯚꯥꯅꯨꯄ꯭ꯔꯕꯤꯟ ꯅꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯖꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯕꯗꯤ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯛꯏ꯫ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄ ꯃꯔꯝꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯟꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ, ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯛ, ꯅꯔꯚꯇ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯛꯄ, ꯀꯤꯗꯅꯤꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯎꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯄ ꯌꯥꯏ꯫ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯕ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯍꯟꯒꯗꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯗꯨꯅ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯂꯦꯚꯦꯜ ꯌꯦꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 1990ꯗ ꯗꯥꯏꯕꯦꯇꯤꯁꯀ ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 200 ꯑꯣꯏꯔꯝꯕꯗꯒꯤ ꯀꯨꯝꯖꯥ 2022ꯗ ꯃꯤꯂꯤꯌꯟ 830 ꯌꯧꯔꯛꯈꯤ꯫ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯅꯦꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯕ ꯃꯤꯑꯣꯏ ꯆꯥꯗ 50 ꯔꯣꯝ ꯃꯁꯥꯅ ꯈꯪꯖꯗꯕ ꯃꯔꯝꯅ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ-ꯂꯥꯡꯊꯛꯁꯤꯡ ꯆꯥꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯀꯨꯝꯖꯥ 2021ꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 2 ꯍꯦꯟꯅ ꯁꯤꯍꯟꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯆꯥꯗ 12 ꯔꯣꯝꯗꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯋꯥꯡꯕꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯦꯟꯀ꯭ꯔꯤꯌꯁꯅ ꯏꯟꯁꯨꯂꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯇꯕꯒꯤ ꯊꯧꯑꯣꯡꯕꯨ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯟꯁꯨꯂꯤꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯁꯤꯅ ꯏꯗ ꯌꯥꯎꯕ ꯒ꯭ꯂꯨꯀꯣꯖꯀꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯕꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯔꯤ꯫